ꯉꯁꯤꯁꯦ ꯃꯁꯝ ꯇꯨꯝꯗꯣꯛꯄꯅꯦꯕꯀꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨꯅꯦꯀꯣ ꯍꯥꯟꯅ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯁꯤꯁꯤꯅ ꯑꯩꯒꯤ ꯍꯟꯗꯛ ꯑꯁꯦꯡꯕ ꯍꯧꯖꯔꯛꯄ ꯃꯁꯝꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯒꯗꯤ ꯃꯁꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯈꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕꯅꯦꯕꯀꯣ ꯁꯤꯒꯤ ꯁꯦꯝꯄꯨꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯉꯥꯏꯈꯣꯀꯣ ꯁꯤꯒꯤ ꯁꯦꯝꯄꯨꯁꯦ ꯁꯤꯁꯤꯅꯦꯕ ꯑꯃꯈꯛ ꯇꯤꯝꯐꯥꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯁꯦꯝꯄꯨꯁꯦ ꯁꯤꯖꯤꯟꯅꯕꯗ ꯑꯩ ꯃꯁꯝꯁꯦ ꯑꯗꯨꯝ ꯆꯥꯝꯊꯣꯔꯛ ꯈꯨꯖꯥ ꯍꯝꯖꯟꯗ꯭ꯔꯦꯉꯣ ꯃꯁꯝꯁꯦ ꯃꯆꯥ ꯇꯥꯗ꯭ꯔꯒꯁꯨ ꯁꯨꯝ ꯌꯥꯝꯕꯤꯗꯣ ꯍꯥꯏꯗꯤ ꯆ꯭ꯋꯥꯏ ꯂꯥꯎꯅꯕꯨꯗꯤ ꯇꯥꯕ ꯁꯝꯇꯥꯗꯣ ꯅꯠꯇꯦꯕꯀꯣ ꯑꯩ ꯃꯁꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯝꯃꯦꯕꯀꯣ ꯐꯟꯗꯤ ꯐꯜꯂꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯝꯕꯁꯦ ꯑꯩꯅ ꯃꯁꯝ ꯇꯤꯡꯍꯜꯂ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯝꯕꯁꯦ ꯅꯤꯛꯎꯔꯕꯅꯦꯕ ꯃꯁꯝ ꯂꯣꯏ ꯀꯦꯟꯈꯤꯗꯅ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯅꯦꯆꯔꯁꯤꯌꯣꯔꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯅꯦꯆꯔꯁꯤꯌꯣꯔꯒꯤ ꯖꯣꯡ ꯁꯝꯄꯨꯁꯦ ꯁꯤꯖꯤꯟꯅꯕꯗ ꯑꯩ ꯃꯁꯝꯁꯦ ꯑꯗꯨꯝ ꯌꯥꯝꯈꯠꯂꯛ ꯈꯨꯖꯥꯎ ꯑꯃ ꯌꯥꯝꯃꯦꯕ ꯃꯁꯝꯁꯦ ꯑꯗꯨꯝ ꯆꯥꯝꯃꯕ ꯂꯣꯏꯔꯦ ꯑꯩ ꯃꯁꯝ ꯀꯛꯊꯠꯀꯦ ꯇꯧꯕ ꯃꯁꯝ ꯀꯛꯊꯠꯂꯔꯣꯏ ꯃꯁꯝ ꯀꯛꯊꯠꯄ ꯄꯥꯝꯃꯨꯔꯦ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯇꯝꯗꯗꯤ ꯃꯁꯝ ꯉꯥꯏꯁꯦ ꯀꯛꯊꯠꯈꯤꯕꯅꯦꯕꯀꯣ ꯍꯟꯗꯛꯇꯤ ꯀꯛꯑꯔꯣꯏ ꯃꯁꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅꯁꯨ ꯑꯩꯅ ꯀꯛꯄꯅꯦ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒ ꯍꯟꯗꯛ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯃꯁꯝꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯇꯤ ꯀꯛꯑꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯒꯤ ꯁꯦꯝꯄꯨꯁꯦ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯩ ꯂꯤꯡ ꯊꯅꯝꯒꯦꯕꯀꯣ ꯃꯈꯥꯗ ꯑꯗꯨꯝ ꯄꯥꯝꯃꯒꯗꯤ ꯅꯣꯏ ꯆꯠꯂꯒ ꯑꯗꯨꯝ ꯂꯧꯕꯖꯥꯠ ꯃꯥꯟꯗ꯭ꯔꯥ ꯃꯥꯟꯗ꯭ꯔꯥ ꯃꯁꯝ ꯃꯆꯥꯕꯨꯗꯤ ꯇꯥꯖꯗ꯭ꯔꯒ ꯁꯨꯃꯥꯏꯅ ꯐꯜꯂꯒ ꯖꯥꯝꯕꯗꯣ ꯑꯣꯏꯕꯅꯦꯕ ꯊꯕꯛ ꯅꯨꯡꯁꯦ ꯈꯔ ꯁꯨꯗꯗꯣꯔꯦ ꯑꯗꯨꯅ ꯕ꯭ꯂꯣꯛꯁꯦ ꯅꯝꯊꯔꯛꯑꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯃꯃꯥ ꯕꯕꯥ ꯂꯩꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩ ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅꯦ ꯃꯃꯥꯅꯦ ꯄꯄꯥꯅꯦ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯄꯥꯟꯗ ꯉꯁꯤꯁꯦ ꯀꯣꯏꯕ ꯆꯠꯈꯤꯕꯅꯤ ꯋꯦꯗꯔꯁꯤꯕꯨꯗꯤ ꯈꯔ ꯃꯑꯣꯡ ꯇꯥꯗꯦ ꯍꯥꯏꯗꯤ ꯅꯣꯡ ꯄꯤꯇꯤ ꯇꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯑꯩꯒꯤ ꯗꯤꯂꯤꯚꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯗꯤꯂꯤꯚꯔꯤꯁꯨ ꯂꯣꯏꯔꯕꯅꯤ나 ꯑꯩꯅ ꯀꯣꯏꯕ ꯄꯨꯕꯤꯔꯣ ꯃꯣꯏꯁꯨ ꯀꯥꯏꯗ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤꯡꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯨꯇꯤꯗ ꯂꯩꯔꯤꯉꯩꯁꯤꯒ ꯍꯥꯏꯅ ꯀꯣꯏꯕ ꯄꯨꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯃꯥꯒꯤ ꯁꯨꯇꯤꯁꯦ 30 ꯗꯦꯖꯀꯤ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯏꯉꯥꯡ ꯄꯣꯛꯄꯗꯤ 15 ꯗꯦꯖ ꯑꯃꯒ ꯐꯪꯉꯦ ꯑꯗꯨꯅ 45 ꯗꯦꯖꯀꯤ ꯂꯧꯕꯅꯦ ꯑꯗꯣ ꯏꯉꯥꯡ ꯄꯤꯛꯄꯅꯤꯅ ꯑꯩꯒꯤ ꯃꯄꯥꯟꯗ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯃꯣꯏ ꯑꯣꯏꯅ ꯀꯣꯏꯕ ꯄꯨꯕꯤꯔꯨꯔꯣ ꯍꯥꯏꯅ ꯉꯁꯤ ꯃꯌꯥꯝꯄꯨꯔꯗ ꯅꯕꯗꯤꯞꯀ ꯀꯣꯏꯕ ꯆꯠꯈꯤꯕꯅꯦꯕꯀꯣ ꯃꯃꯥ ꯍꯣꯏꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯨꯕꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯣꯏ ꯀꯩꯀꯩ ꯂꯩꯔ ꯄꯨꯈꯠꯂꯛꯄ ꯃꯆꯥꯊꯣꯏ ꯀꯩꯀꯩ ꯇꯧꯔ ꯄꯨꯈꯠꯂꯛꯄꯗꯣ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯏꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯑꯣꯏꯕꯒꯤꯁꯨ ꯃꯄꯥꯟ ꯄꯨꯊꯣꯛꯄ ꯌꯥꯗꯕꯒꯤ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯍꯣꯏꯁꯦ ꯗꯣꯛꯇꯔ ꯌꯦꯡꯕ ꯈꯣꯠꯄꯁꯨ ꯈꯔ ꯇꯧꯍꯟꯒꯦ ꯇꯧꯔꯤꯅꯦ ꯁꯤꯗ ꯂꯩꯔꯒ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯀꯃꯦꯟꯗ ꯑꯐꯕ ꯄꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯀꯃꯦꯟꯇ ꯃꯌꯥꯝ ꯑꯩꯅ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯄꯥꯔꯒꯀꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯖꯗꯕ ꯂꯩꯖꯗꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯑꯩꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯃꯌꯥꯝ ꯀꯃꯦꯟꯗꯨ ꯃꯆꯥ ꯃꯁꯨ ꯑꯃ ꯑꯅꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯄꯣꯛꯑꯣ ꯁꯤꯜꯂꯒ ꯀꯩꯀꯩꯅ ꯑꯩꯈꯣꯏꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒ ꯑꯆꯧꯕ ꯊꯕꯛ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯆꯥꯎꯊꯣꯛꯅ ꯍꯧꯖꯤꯛ ꯈꯟꯗꯣꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯑꯝꯇ ꯈꯜꯂꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤꯗꯃꯛꯇ ꯍꯌꯦꯡ ꯀꯣꯟꯅꯒꯤ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯀꯩ ꯇꯧꯕꯤꯁꯤꯒꯦ ꯀꯩ ꯊꯝꯕꯤꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯁꯥꯒꯠꯄꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯁꯦ ꯍꯦꯛ ꯗꯤꯂꯤꯚꯔꯤ ꯂꯣꯏꯔ ꯊꯣꯛꯂꯛꯄꯗꯩꯅꯦ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯃꯆꯥ ꯊꯣꯛꯏ ꯃꯇꯝꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯇꯝꯗꯁꯨ ꯊꯝꯃꯤꯕꯀꯣ ꯃꯥꯒꯤ ꯄꯩꯁꯥ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯇꯧꯖꯅꯕꯒꯤ ꯈꯣꯠꯆꯅꯕꯅ ꯍꯧꯖꯤꯛ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯥꯒꯤꯕꯨ ꯊꯝꯕꯤꯕ ꯑꯗꯩ ꯑꯃꯨꯛ ꯈꯔ ꯌꯥꯝꯅ ꯑꯃꯨꯛ ꯊꯝꯕ ꯑꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯌꯨꯝ ꯁꯦꯡꯉꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯇꯧꯔꯦ ꯑꯗꯣ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕꯨꯗꯤ ꯅꯝꯍꯧꯔꯦ ꯏꯗꯤꯠ ꯉꯝꯗꯗꯅ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯑꯗꯨꯝ ꯑꯩ ꯏꯃꯥ ꯏꯆꯥ ꯀꯩꯀꯩ ꯇꯧꯕꯤꯕꯒꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯅꯨꯡꯒꯁꯦ ꯑꯗꯨꯝ ꯃꯃꯥꯅ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯂꯣꯏ ꯆꯥꯖꯗꯣꯏꯅꯦ ꯉꯁꯤꯗꯤ ꯃꯃꯥ ꯂꯩꯇꯕꯒꯤ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯃꯄꯥꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯅꯪꯒ ꯂꯩꯃꯤꯟꯅꯍꯧꯗꯨꯗꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯥꯛꯅꯕ ꯉꯝꯃꯔꯣꯏꯅ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯀꯩꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯆꯠꯂꯒ ꯃꯣꯏ ꯁꯟꯗꯥꯗ ꯍꯜꯂꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯨꯡꯉꯅꯤ
ꯅꯨꯡꯉꯥꯏꯔꯅꯤꯕ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯃꯔꯝꯗꯁꯨ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯛꯑꯦ ꯑꯗꯨꯗꯣ ꯑꯩ ꯃꯌꯥꯝ ꯇꯞꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯕꯀꯣ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯂꯣꯏꯅꯃꯛꯇꯣ ꯂꯣꯏꯅ ꯐꯣꯡ ꯂꯥꯎꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯃꯇꯥꯡ ꯃꯇꯝꯅ ꯂꯥꯛꯑꯀꯥꯟꯗ ꯇꯞꯅ ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯩ ꯈꯪꯅꯤꯡ ꯃꯌꯥꯝ ꯈꯪꯅꯤꯡꯉꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯕꯨ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯌꯣ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯌꯦꯡꯕꯤꯌꯣ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯊꯪ ꯑꯅꯧꯕ ꯕ꯭ꯂꯣꯒꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ लेके पुरोजना क्या मरा गया ना तब से लगे मैंने पंजा बोला उड़ेगा को पैसा आप तो ही नहीं मसा का दो लो रे फिर लो रे फिर अगरबत्ती से कई अगरबत्ती ना अम्मा से क्या गोपी चंदन कहीं ना Papa kungiya. Dan. Ano binili ba si Papa na? Ladu ko pagi. Pretty. Sama di mana di? जागदरा चावल चावल Kaya na tawi si Kuti si Di. कितने